राहुल मयाम्बगी मतौदु उरगा अमुकसु मपीदु तारई हंदक्ति मयाम्ब नुंगायररोय खलदुना फट ओंथोक्लगा रोजर चलसे रोजरना मखोय अनि अमुक मफमदुदगी थोरई मयाम लेरिबा कादुदा अमुक लाई मसा अनिदुसु स्कूल हलक्लमे अब्बास हराउना चंसिलई बाबू राहुलना बाबूंगी सना तोनसु चंसिनजै मपाबुंगी मनिंगदा लाइबा रोजरना मखुत अनिदु तिंथुई अदुबु तोनदी मपाबुंगदो ओइना कोनसिनजै रोजर मखुत अनिदु मतोमता कोनसिनजै अदुगा मासु नोक्सै प्रेमना तपना फरक खुतासे तोनना नुंसिना बाबू इमागा नोयनी असुकुइना कैमता हाइड्रिगेगिनो राहुलना नोय याबुंगी बॉडीगार्ड वांग चावो मयामसिना नोयबु सेनरगा लेरिदुबु कैदौबगी वारिनो तोना अखोइबुदी वाबिदिए अदो पाबुंग होइदी कैमतासु हाइरक्ते मसा अनिदुदा वाफम अमता ताकथुलमदे वादु लोटलमे राहुलना इसा अनि उनिंगबगी लाकपने अमुक नोंगमनिनी लेरगा चेकअप चलुखिने नोय अनिबु सिदा सुम लेहौगे हाइब्रो नोंगमनिनी युमदा लेरुसिरो जेकोबना पाबुंग तोन हनखरनो हयेंमक टिकेट कक्लगा चेकअप तु चलुरो ngasi sida dum potharo ton masin du tum thoklaga as am chatoiba pulap sekap ka luraga law ya dro ado pabung chau to wangang bangamdre aidi yamna nungai ti pabung chau uraga hekta kapninge ton amu perum tawsare roger di bab oirudre oi bero adudi kapusi law tona दाउजा नंगाम हौसेनु अब्बास दी अंगांग नीना मयाम मांगदुदा सत हाइदोरे बाबू दारो जरगा अखोई सेमसीगा कोइना बनी रोजर सोय लावे जेकोबना हौ खोदना प्रेमना करी सारा रोजर ममाइदो गांगलप तोरई किरुप लेपगा लेरंबदगी करोम ससिगे यंगलै गोमतीना हे हाइनु तरे दारो सर इकायरनी ने नंगबो ओंथोकना सानैदको नयामबगा सब हेक मानै जेकोबना इस आई मुनबसिन बिरैबा राहुलसु मसागी वादुदा रोजर इकायरनी खंदुना पाबुंगी सना नफिगो होंगरोदना तोन मौपादु मखुत पाइरगा सिंगी नंगलो हाइसिनि अब्बासना थादो तोना थादो ओय अब्बासना नुपा कोइना बिया थादो तोना नंग सै जागेरा हा आई नुपा कदाइ कोइ हा आई नुपा काइदा कोइगेबा रिताना तौरिसी यंगोने लाओ अनिमा नहानगै अनि सेसेनबदा थबक अमोइरमननी अब्बास मसिंदु सुलेप लेपते अमा लोइखिबगा अमगी अमु कबो पोक्थरे सिदा लेबा अखोय यामबुंगी नुपी इतै मनिंग थिसनादो अदुगी लिपस्टिक तैबने ममा अखोय सेपसीसे याम खतलबने गोमतीना ये मुने मसा रिताना ngakna kanano haisibo अब्बासना अखोय यामबुंगी सेक्रेटरी दो मबाइनी कोइनबने रोजर मसिंदु मेलगा नोई मरुप सिंदुसु तिमिन नोई जेकोब फुक होगलै माई टर्न योरे आई चले अदु हायरगा जेकोब मागी कादा चटपा हौरे चटना दाबो पाबुंगतोनगी का सेमो साक्षु थिबिरो लामे बाबू तारादुना कादी गसाइना सेमे होय साक चानम सेमलगे यमतोन इरुबी खिद्रा राहुलना ओ आई हाइफेट साइथगी बाबूना सोमदा लेक्शन बिरो राहुल मागी लोइना पिरी तागा ngasidi बंगलोदुदा लेरमे निमित्तु हौख्रे जेकोबना मखा थाबा मियोसिंगदा पाउ लौरुदुना रितागी सर्जरी तौननबा सिलम्मी खुदक्ता फ्लाइट टिकेट कक्लदुना यामना सेक्शनना दिल्ली माइकई पांखिरमे हौजिक्ति जेकोब मागी इमुंगी प्रॉब्लम लोरबनिना लेबाकी सेवा तौरगे खनबा हौरई
ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯂꯤꯁꯅꯔꯁꯤꯡꯗ ꯃꯔꯨꯑꯣꯏꯅ ꯍꯥꯏꯖꯅꯤꯡꯂꯤꯕꯗꯤ ꯏꯁꯥ ꯃꯇꯤꯛ ꯆꯥꯗ꯭ꯔꯤꯉꯩ ꯏꯃꯨꯡ ꯃꯅꯨꯡ ꯃꯇꯤꯛ ꯆꯥꯗ꯭ꯔꯤꯉꯩꯗ ꯃꯤ ꯅꯣꯛꯅꯕꯗꯨ ꯇꯧꯕꯤꯒꯅꯨ ꯃꯤꯕꯨ ꯍꯟꯊꯅ ꯈꯟꯕꯤꯒꯅꯨ ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯔꯨꯕ ꯑꯁꯤ ꯇꯨꯡꯗ ꯀꯩꯗꯧꯅꯨꯡꯗ ꯐꯕ ꯑꯣꯏꯔꯛꯑꯣꯏ ꯑꯩꯅ ꯇꯧꯖꯔꯨꯕꯗꯨꯒꯤ ꯃꯗꯨꯒꯤ ꯐꯜ ꯁꯣꯏꯗꯅ ꯐꯪꯂꯛꯀꯅꯤ ꯂꯩꯕꯥꯛꯀꯤ ꯁꯦꯕꯥ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯊꯃꯣꯏ ꯁꯦꯡꯕ ꯑꯆꯨꯝꯕ ꯇꯧꯕ ꯀꯠꯊꯣꯛꯄ ꯑꯃ ꯃꯊꯧ ꯇꯥꯏ ꯃꯗꯨꯒꯤ ꯒꯨꯟ ꯆꯦꯟꯗ꯭ꯔꯕꯗꯤ ꯂꯩꯕꯥꯛ ꯑꯗꯣ ꯉꯁꯤꯒꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯆꯥꯎꯈꯠꯄꯒꯤ ꯂꯝꯖꯦꯜ ꯑꯗꯨ ꯌꯥꯎꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏ ꯑꯐꯕ ꯑꯆꯨꯝꯕ ꯇꯧꯕ ꯃꯤꯕꯨ ꯅꯝꯍꯠꯄꯤꯔꯒ ꯐꯠꯇꯕ ꯃꯌꯥꯝꯅ ꯈꯨꯜꯂꯤꯡꯕ ꯁꯃꯥꯖ ꯑꯗꯣ ꯃꯤꯁꯤ ꯃꯤꯅꯥ ꯑꯋꯥ ꯑꯅꯥꯅ ꯄꯤꯛ ꯊꯟꯒꯅꯤ ꯑꯁꯨꯝꯅ ꯖꯦꯀꯣꯕ ꯆꯍꯤ ꯈꯔꯒꯤ ꯁꯤꯑꯦꯝ ꯑꯣꯏꯔꯝꯕꯗꯨ ꯇꯞꯅ ꯇꯞꯅ ꯂꯩꯕꯥꯛꯀꯤ ꯁꯦꯕꯥ ꯇꯧꯕ ꯍꯧꯔꯛꯈꯤ ꯈꯪꯗ ꯍꯩꯇꯕ ꯄ꯭ꯔꯖꯥ ꯀꯌꯥꯕꯨꯁꯨ ꯃꯃꯤꯠ ꯃꯅꯥ ꯁꯤꯡꯍꯟꯕ ꯍꯧꯔꯛꯈꯤ ꯃꯄꯥꯕꯨꯡꯒꯤ ꯄꯨꯟꯁꯤꯕꯨ ꯑꯁꯣꯏꯕ ꯑꯣꯏꯍꯜꯂꯤꯕ ꯃꯗꯨꯗ ꯆꯦꯟꯅꯕ ꯄꯨꯝꯅꯃꯛ ꯃꯇꯝ ꯆꯪꯂꯕꯁꯨ ꯆꯪꯅ ꯇꯞꯅ ꯇꯞꯅ ꯆꯩꯔꯥꯛ ꯄꯤꯕ ꯍꯧꯔꯛꯈꯤ ꯖꯦꯀꯣꯕ ꯅꯤꯡꯊꯤꯁꯅꯥꯕꯨ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗꯒꯤ ꯅꯨꯡꯁꯤꯖꯔꯛꯄꯅꯤ ꯑꯗꯨꯕꯨ ꯂꯩꯕꯥꯛꯀꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯨꯕꯅ ꯅꯨꯡꯁꯤ ꯏꯄꯥꯛꯇ ꯃꯇꯝ ꯀꯥꯏꯊꯣꯛꯂꯨꯗ꯭ꯔꯦ ꯃꯇꯝꯅ ꯀꯅꯥꯕꯨꯁꯨ ꯉꯥꯏꯕꯤꯔꯝꯗꯦ ꯇꯞꯅ ꯇꯞꯅ ꯍꯧꯈꯤ ꯍꯧꯖꯤꯛꯇꯤ ꯑꯋꯥꯠꯄ ꯆꯍꯤ 3 ꯂꯣꯏꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯈꯥ ꯇꯥꯅ ꯄꯣꯂꯤꯇꯤꯛꯁꯇ ꯈꯣꯡꯗꯥꯈꯤꯒꯦ ꯈꯟꯕꯗꯤ ꯂꯩꯈꯤꯗꯦ ꯁꯤꯑꯦꯝꯒꯤ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯕꯣꯠ ꯃꯌꯥ ꯑꯃꯨꯛ ꯑꯣꯏꯁꯤꯜꯂꯛꯈꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤ ꯁꯄꯣꯔꯠꯅ ꯃꯍꯥꯛ ꯃꯈꯥ ꯑꯃꯨꯛ ꯕꯣꯠ ꯂꯦꯞꯄ ꯇꯥꯔꯝꯃꯤ ꯃꯍꯥꯛꯀꯤ ꯗꯣꯜꯁꯤꯡꯗꯨꯅ ꯀꯦꯟꯗ꯭ꯔ ꯈꯨꯗꯤꯡꯒꯤ ꯃꯥꯏ ꯄꯥꯛꯂꯛꯄꯗꯒꯤ ꯖꯦꯀꯣꯕ ꯑꯃꯨꯛꯀꯁꯨ ꯁꯤꯑꯦꯝ ꯑꯣꯏꯅꯕ ꯋꯥꯁꯛ ꯂꯧꯈꯤ ꯒꯣꯝꯇꯤꯅ ꯃꯁꯨꯕꯨ ꯌꯨꯝ ꯀꯩ ꯄꯥꯟꯕ ꯃꯇꯝ ꯍꯦꯟꯈꯤ ꯇꯥꯔꯦ ꯈꯜꯂꯛꯄꯗꯒꯤ ꯅꯤꯡꯊꯤꯁꯅꯥꯒ ꯂꯨꯍꯣꯡꯕꯤꯈꯤ ꯖꯦꯀꯣꯕ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯆꯝꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯕꯅꯤ ꯇꯣꯜꯂ ꯇꯥꯔꯕ ꯑꯋꯥ ꯑꯅꯥ ꯀꯌꯥꯒꯤ ꯃꯇꯦꯡ ꯇꯧꯗꯨꯅꯇ ꯂꯩꯔꯕ ꯂꯨꯆꯤꯡꯕ ꯑꯣꯏꯔꯕꯅꯤ ꯃꯍꯥꯛ ꯂꯛꯖꯔꯤꯒꯤ ꯊꯕꯛ ꯑꯃꯠꯇ ꯄꯥꯝꯈꯤꯗ꯭ꯔꯦ ꯀꯅꯥꯒꯨꯝꯕ ꯑꯣꯏꯔꯕꯗꯤ ꯂꯨꯍꯣꯡꯕꯗꯣ ꯍꯦꯛꯇ ꯍꯩꯊꯔꯒ ꯆꯥꯎꯅ ꯍꯣꯡꯂꯒꯗꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯥꯔꯝꯗꯦ ꯏꯆꯝ ꯆꯝꯅ ꯑꯗꯨꯃꯛ ꯂꯨꯍꯣꯡꯈꯤ ꯂꯨꯍꯣꯡꯕꯒꯤ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕ ꯐꯥꯎ ꯃꯤ ꯀꯩꯁꯨ ꯌꯥꯝꯂꯝꯗꯦ ꯃꯔꯨ ꯑꯣꯏꯕ ꯃꯤ ꯈꯛꯇꯃꯛ ꯆꯥꯔꯝꯃꯤ ꯔꯣꯖꯔꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯩꯁꯥꯕꯤ ꯐꯔꯦꯀꯣ ꯑꯩꯗꯤ ꯅꯪ ꯉꯥꯏꯕꯗ ꯈ꯭ꯋꯥꯡ ꯀꯣꯟꯗꯧꯔꯦ ꯇꯣꯟꯅ ꯅꯣꯡꯃꯤ ꯗꯥꯖꯥꯔ ꯌꯥꯝ ꯂꯩꯖꯅꯤꯡꯒꯅꯨ ꯔꯣꯖꯔꯅ ꯀꯩꯒꯤꯅꯣ ꯅꯪꯅ ꯉꯁꯤ ꯇꯞꯇꯥꯏꯅ ꯀꯦꯔꯝꯃꯤꯁꯤꯅ ꯅꯣꯏ ꯃꯥꯁꯤꯅ ꯀꯦꯕꯅ ꯀꯦꯕꯅꯤ ꯇꯣꯟꯅ ꯀꯩꯅꯣ ꯗꯥꯖꯥꯔ ꯌꯥꯝꯕꯨꯡꯒꯤ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕꯗꯕꯨ ꯀꯩꯗꯧꯕꯩ ꯀꯦꯔꯣꯏꯗꯣꯏꯅꯣ ꯃꯤ ꯂꯣꯏ ꯀꯦꯅꯩꯁꯤ ꯎꯗ꯭ꯔꯣ ꯔꯣꯖꯔꯅ ꯅꯪꯅ ꯂꯩꯁꯥꯕꯤ ꯐꯥꯔꯛꯄꯁꯦ ꯗꯥꯖꯥꯔ ꯌꯥꯝ ꯋꯥꯏꯌꯦ ꯑꯅꯤꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯅꯤꯡꯊꯤꯁꯅꯥ ꯈꯣꯏꯒꯤ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯑꯗꯥꯏꯗꯅꯤ ꯖꯦꯀꯣꯕꯅ ꯃꯅꯤꯡꯗꯒꯤ ꯑꯩꯁꯨ ꯌꯥꯝ ꯋꯥꯏꯌꯦ ꯗꯥꯔꯣꯖꯔ ꯔꯣꯖꯔ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯇꯣꯟꯁꯨ ꯃꯕꯨꯡ ꯎꯕꯗꯒꯤ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ ꯃꯥꯅ ꯇꯣꯡꯗꯧꯕ ꯒꯥꯔꯤꯗꯨꯗ ꯀꯥꯈꯠꯈ꯭ꯔꯦ ꯔꯣꯖꯔꯅ ꯐꯔꯛ ꯇꯤꯕ ꯖꯦꯀꯣꯕꯅ ꯐꯔꯛ ꯀꯥꯏ ꯇꯟꯖꯥ ꯃꯦꯟꯖꯥ ꯌꯥꯝ ꯈꯪꯗꯦ ꯗꯈꯤꯅꯥ ꯄꯤꯔꯝꯗꯥꯏꯗꯨꯗ ꯑꯩ ꯋꯥꯂꯦꯠꯇꯨ ꯅꯪꯉꯣꯟꯗ ꯁꯤꯟꯅꯈꯤꯕ ꯅꯠꯇ꯭ꯔꯣ ꯔꯣꯖꯔ ꯄꯣꯀꯦꯠꯇ ꯍꯨꯝꯃꯤ ꯑꯩꯃ ꯀꯥꯎꯏꯅꯦ ꯄꯤꯔꯨꯁꯤ ꯂꯥꯛꯑꯣ ꯖꯦꯀꯣꯕꯅ ꯁꯛꯇꯥ ꯑꯁꯤꯒ ꯔꯣꯀꯤꯗꯤ ꯄꯤꯈ꯭ꯔꯦ ꯔꯣꯖꯔꯅ ꯑꯣ ꯐꯔꯦ ꯀꯩꯗꯧꯔꯒꯦ ꯖꯦꯀꯣꯕꯅ ꯅꯪꯁꯨ ꯅꯨꯄꯤ ꯌꯥꯝ ꯊꯤꯅꯤꯡꯂ ꯃꯥꯜꯂꯦ ꯂꯨꯍꯣꯡꯕꯤꯔꯅꯤ ꯔꯣꯖꯔ ꯅꯣꯛꯃꯤ ꯌꯥꯏꯌꯦ ꯏꯕꯥꯏ ꯖꯦꯀꯣꯕ ꯇꯧꯔꯤꯁꯤ ꯌꯦꯡꯎꯅꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯂꯩꯍꯧꯔꯒꯦ ꯍꯥꯏꯕ꯭ꯔꯣ ꯔꯣꯖꯔꯅ ꯆꯠꯂꯁꯦ ꯂꯨꯍꯣꯡꯕ ꯑꯗꯨ ꯄꯤꯛꯇꯛꯅ ꯍꯣꯡꯖꯔꯕꯁꯨ ꯁꯤꯑꯦꯝ ꯂꯨꯍꯣꯡꯕꯒꯤ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎꯗꯤ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯂꯤꯕꯅꯤ 100ꯒꯤ ꯃꯅꯨꯡꯗ 95%ꯗꯤ ꯋꯤꯁ ꯄꯤꯔꯛꯂꯤꯕꯅꯤ ꯅꯨꯡꯁꯤꯅ ꯐꯖꯅ ꯍꯥꯏꯅꯕꯤꯔꯤꯕꯅꯤ ꯐꯠꯇ꯭ꯔꯕꯁꯨ ꯑꯄꯣꯛꯄꯤ ꯃꯃꯥ ꯑꯣꯏꯔꯨꯕꯅ ꯖꯦꯀꯣꯕ ꯖꯦꯜꯒꯤ ꯀ꯭ꯂꯤꯅꯤꯛ ꯑꯗꯨꯗ ꯃꯃꯥꯕꯨ ꯎꯅꯕ ꯂꯥꯛꯆꯩ ꯃꯔꯣꯜ ꯊꯣꯛꯇ꯭ꯔꯕ ꯃꯈꯣꯡ ꯃꯈꯨꯠ ꯑꯃꯠꯇ ꯂꯦꯡꯕ ꯉꯝꯗ꯭ꯔꯕ ꯔꯥꯅꯤ ꯑꯗꯣ ꯃꯆꯥ ꯂꯥꯛꯄꯗꯤ ꯈꯪꯖꯔꯝꯃꯤ ꯑꯗꯨꯕꯨ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯍꯩ ꯈꯔ ꯆꯤꯟꯕꯥꯜ ꯊꯣꯛꯅ ꯐꯣꯡꯗꯣꯛꯄ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯑꯗꯨꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯖꯦꯀꯣꯕ ꯍꯤꯞꯄꯒ ꯂꯩꯔꯤꯕ ꯃꯃꯥꯒꯤ ꯃꯈꯨꯠ ꯑꯗꯣ ꯄꯥꯏꯔꯒ ꯃꯃꯥ ꯉꯁꯤꯁꯦ ꯑꯩꯒꯤ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕꯅꯤ ꯑꯩꯅꯁꯨ ꯄꯥꯝꯖꯈꯤꯕ ꯅꯨꯡꯁꯤꯖꯈꯤꯕ ꯃꯃꯥꯅꯁꯨ ꯃꯇꯝ ꯑꯃꯗ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯈꯤꯕꯤ ꯅꯤꯡꯊꯤꯁꯅꯥ ꯑꯩꯈꯣꯏꯅꯤ ꯂꯨꯍꯣꯡꯅꯩ ꯔꯥꯅꯤ ꯒ꯭ꯌꯥꯟꯗꯤ ꯂꯣꯏꯅ ꯇꯥꯔꯝꯃꯤ ꯍꯥꯏꯗꯣꯛꯄ ꯉꯥꯡꯊꯣꯛꯄ ꯌꯥꯗꯕꯅ ꯃꯆꯥꯅ ꯍꯥꯏꯕꯗꯨꯈꯛ ꯇꯥꯔꯝꯃꯤ ꯖꯦꯀꯣꯕꯅ ꯅꯨꯡꯉꯥꯏꯇꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ
ꯍꯧꯖꯤꯛꯇꯤ ꯑꯩꯍꯥꯛ ꯃꯤꯌꯥꯝꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯃꯃꯥ, ꯄꯥꯕꯨꯡꯁꯨ ꯃꯃꯥꯁꯨ ꯍꯤꯡꯂꯤ ꯍꯥꯏꯕꯇꯅꯤ ꯃꯃꯤꯡꯒꯤ ꯑꯣꯏꯅ꯫ ꯑꯃꯔꯣꯝꯗꯗꯤ ꯄꯤꯗꯠ ꯄꯥꯗꯠꯄ ꯃꯆꯥꯗꯣ ꯑꯩ ꯑꯣꯏꯍꯧꯔꯦ꯫ ꯄꯨꯟꯁꯤꯁꯦ ꯌꯦꯡꯂꯨ ꯎꯔꯨꯕ ꯈꯨꯗꯤꯡ ꯏꯍꯥꯡ ꯍꯥꯡꯂꯦ꯫ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯗꯨꯅ ꯑꯄꯥꯝ ꯄꯥꯝꯗ ꯑꯣꯏꯅꯖꯕꯗꯣ ꯐꯪꯂꯛꯇ꯭ꯔꯕ ꯃꯄꯣꯛꯅꯤ꯫ ꯍꯧꯖꯤꯛꯅ ꯍꯦꯟꯅ ꯑꯩꯕꯨ ꯂꯣꯟꯂꯤ ꯑꯣꯏꯍꯜꯂꯦ꯫ ꯖꯦꯀꯣꯕ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯀꯞꯆꯩ꯫ ꯔꯥꯅꯤꯁꯨ ꯒ꯭ꯌꯥꯟꯗꯤ ꯇꯥꯔꯤꯕꯅꯤꯅ ꯃꯄꯤ ꯑꯗꯨ ꯃꯅꯤꯡ ꯇꯝꯅ ꯁꯤꯟꯊꯔꯛꯏ꯫ ꯖꯦꯀꯣꯕ ꯃꯃꯥꯒꯤ ꯃꯄꯤ ꯑꯗꯨꯕꯨ ꯇꯩꯊꯣꯛꯄꯤ꯫ ꯃꯃꯥ, ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯖꯦꯀꯣꯕ ꯃꯐꯝꯗꯨꯗꯒꯤ ꯊꯣꯔꯛꯏ꯫ ꯃꯍꯥꯛꯅ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯅꯤꯡꯊꯤꯁꯅꯥ ꯍꯣꯏꯁꯨ ꯍꯜꯂꯛꯑꯝꯃꯦ꯫ ꯒꯣꯝꯇꯤꯅ, ꯏꯁꯨ ꯊꯣꯏꯕ, ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯂꯨꯏꯅꯣ? ꯖꯦꯀꯣꯕ ꯋꯥ ꯊꯩꯗꯣꯛꯏ꯫ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯎꯕꯅꯦ ꯒ꯭ꯌꯥꯕꯣ꯫ ꯒꯣꯝꯇꯤꯅ, ꯏꯁꯦ ꯆꯤꯟꯈ꯭ꯔꯦꯗꯀꯣ ꯅꯪꯒꯤ ꯊꯕꯛꯁꯦ꯫ ꯖꯦꯀꯣꯕꯅ ꯃꯅꯤꯡ ꯑꯣꯟꯊꯣꯔꯛꯄꯗ ꯔꯣꯖꯔꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯕꯗꯨ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯒꯦ ꯈꯟꯕꯅꯤ꯫ ꯒꯥꯔꯤ ꯃꯅꯨꯡꯗꯁꯨ ꯑꯗꯨꯝ ꯀꯥꯎꯈ꯭ꯔꯦ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕꯗ꯫ ꯖꯦꯀꯣꯕꯅ ꯔꯣꯖꯔꯗ ꯐꯣꯟ ꯇꯧꯔꯛꯏ꯫ ꯔꯣꯖꯔꯅ, ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ? ꯀꯩꯅꯣ, ꯅꯪ ꯍꯧꯖꯤꯛꯇ ꯑꯩꯒ ꯆꯠꯃꯤꯟꯅꯔꯛꯇꯥꯏꯅꯦ? ꯑꯃꯨꯛ ꯃꯥꯡꯉꯤꯁꯤꯕꯨ ꯀꯥꯏ ꯂꯩꯅꯣ? ꯑꯣ, ꯑꯩ ꯅꯤꯜꯂꯤꯌꯦ꯫ ꯀꯩꯅꯣ ꯅꯤꯟꯕꯕꯣ? ꯑꯣ, ꯑꯩ ꯇꯣꯏꯂꯦꯠ ꯆꯪꯉꯤ ꯍꯥꯏꯕ꯫ ꯊꯝꯃꯣ꯫ ꯑꯁ, ꯌꯥꯝ ꯆꯥꯁꯤꯟꯈ꯭ꯔꯦꯅꯦ, ꯌꯥꯔꯣꯏꯅꯦ꯫ ꯍꯣꯏ ꯍꯣꯏ, ꯑꯝꯇ ꯈꯥꯏꯗꯣꯛꯈꯤꯒꯦ꯫ ꯌꯦꯠꯈ꯭ꯔꯄꯣꯠꯅꯤ꯫ ꯌꯦꯠꯆꯗꯦ ꯌꯦꯠꯆꯗꯦ, ꯊꯝꯃꯦ ꯊꯝꯃꯦ꯫ ꯀꯣꯏꯁꯦꯟꯅ ꯁꯦꯟꯅ ꯂꯩ, ꯃꯇꯨ ꯁꯦꯟꯅꯧꯒꯦꯗ ꯍꯥꯏꯗ꯭ꯔꯒ꯫ ꯇꯣꯟ ꯇ꯭ꯔꯦ ꯑꯃꯗ ꯖꯨꯏꯁ ꯈꯔ ꯍꯩꯔꯒ ꯄꯨꯊꯣꯔꯛꯏ꯫ ꯄꯥꯕꯨꯡ, ꯄꯥꯕꯨꯡ! ꯔꯥꯖ ꯃꯥꯒꯤ ꯀꯥꯗꯒꯤ, ꯏꯆꯥꯇꯣꯟ, ꯄꯥꯕꯨꯡ ꯄꯣꯊꯥꯔꯤꯌꯦ꯫ ꯇꯣꯟꯅ, ꯗꯥ ꯁꯦ ꯖꯨꯏꯁ ꯑꯃ ꯄꯥꯏꯍꯧꯔꯣ, ꯄꯥꯕꯨꯡꯒꯤ ꯑꯝꯇ ꯄꯤꯔꯨꯈꯤꯒꯦ꯫ ꯔꯣꯖꯔꯅ, ꯄꯥꯕꯨꯡꯒꯤ ꯍꯥꯟꯅ ꯄꯤꯌꯨꯔꯣ? ꯇꯣꯟꯅ, ꯍꯣꯏ ꯍꯣꯏ꯫ ꯇꯣꯟ ꯃꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯍꯩ ꯃꯍꯤꯗꯨ ꯄꯤꯔꯝꯂꯒ ꯔꯣꯖꯔ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯏ꯫ ꯃꯧꯄꯥꯁꯨ ꯃꯃꯥꯁꯨ ꯖꯦꯀꯣꯕ ꯍꯣꯏꯗ ꯂꯩꯈꯤꯕꯅ ꯑꯅꯤꯗꯣ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯋꯥꯔꯤꯒ ꯁꯥꯟꯅꯔꯝꯃꯤ꯫ ꯔꯥꯍꯨꯜꯁꯨ ꯋꯥꯔꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯄꯣꯊꯥꯖꯔꯤ꯫ ꯔꯣꯖꯔꯅ, ꯀꯥꯏ ꯇꯝꯗꯧꯔꯒꯦ? ꯇꯣꯟꯅ, ISRDꯗ ꯇꯝꯂꯅꯤ꯫ ꯔꯣꯖꯔꯅ, ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯊꯤꯟꯗꯣꯏꯅꯤ, ꯕꯁꯇꯒ ꯆꯠꯄ ꯌꯥꯔꯣꯏꯀꯣ? ꯇꯣꯟ ꯑꯉꯥꯡ ꯑꯣꯏꯖꯔꯁꯨ ꯔꯣꯖꯔꯅ ꯏꯔꯥꯡ ꯇꯝꯕꯤꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯄꯥꯝ ꯅꯨꯡꯁꯤ ꯂꯣꯏꯅ ꯈꯪꯂꯦ꯫ ꯃꯥꯁꯨ ꯔꯣꯖꯔꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯇꯣꯟꯅ ꯑꯣꯏꯅꯔꯝ, ꯌꯥꯝꯕꯨꯡꯅ ꯆꯩꯅꯦꯕ, ꯑꯩ ꯑꯗꯨꯝ ꯕꯁꯇ ꯆꯠꯀꯦꯕ꯫ ꯔꯣꯖꯔꯅ, ꯌꯥꯔꯣꯏꯍꯦ, ꯏꯔꯥꯡ ꯇꯧꯒꯦꯔꯣ? ꯇꯣꯟ ꯃꯆꯤꯟ ꯀꯥꯗꯨ ꯇꯨꯝꯊꯣꯛꯂꯒ, ꯏꯁ, ꯏꯔꯥꯡꯗꯤ ꯃꯥꯅ ꯇꯝꯕꯤꯔꯒ꯫ ꯔꯣꯖꯔꯅ, ꯀꯔꯤꯕ? ꯆꯩꯅꯤꯒꯅꯣ꯫ ꯇꯣꯟꯅ, ꯃꯃꯥꯒ ꯄꯥꯕꯨꯡꯒꯅꯁꯨ ꯌꯥꯔꯣꯏ ꯍꯥꯏꯕꯅꯦ꯫ ꯔꯣꯖꯔꯅ, ꯑꯩꯈꯣꯏ ꯑꯅꯤ ꯀꯣꯏꯅꯩ, ꯃꯤ ꯂꯣꯏ ꯈꯪꯉꯤꯗꯨꯗꯤ꯫ ꯁꯣꯝꯗꯅ ꯑꯦꯂꯦꯛꯁꯅ, ꯕꯣꯁ, ꯍꯌꯦꯡꯅꯤ ꯗꯥꯝ ꯁꯥꯕꯒꯤ ꯆꯠꯇꯣꯏꯗꯣ, ꯑꯩꯈꯣꯏ ꯈꯔ ꯍꯥꯟꯅ ꯆꯠꯂꯒ ꯌꯦꯡꯉꯨꯁꯣꯔꯥ? ꯖꯦꯀꯣꯕꯅ, ꯚꯥꯏ, ꯉꯁꯤꯗꯤ ꯄꯣꯊꯥꯔꯣꯗ, ꯍꯌꯦꯡꯗꯒꯤ ꯃꯊꯪ ꯃꯊꯪ ꯍꯧꯔꯁꯤ꯫ ꯑꯦꯂꯦꯛꯁꯅ, ꯕꯪꯒ꯭ꯂꯣꯗꯗꯤ ꯀꯔꯝ ꯀꯥꯟꯗꯒꯤ ꯆꯠꯄ ꯇꯥꯔꯦ? ꯖꯦꯀꯣꯕꯅ, ꯚꯥꯏ, ꯅꯨꯡꯇꯤꯒꯤ ꯑꯣꯐꯤꯁꯇ ꯑꯣꯏꯅ ꯆꯠꯂꯁꯤ, ꯕꯪꯒ꯭ꯂꯣꯗꯗꯤ ꯂꯩꯔꯔꯣꯏꯒꯦ, ꯃꯤꯔꯣꯜꯒ ꯂꯩꯇ꯭ꯔꯦ, ꯌꯨꯝꯁꯦ ꯍꯥꯡꯅ ꯊꯝꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯑꯦꯂꯦꯛꯁꯅ, ꯍꯣꯏ ꯚꯥꯏ꯫ ꯔꯣꯀꯤꯒ ꯕꯣꯔꯤꯁꯀ ꯆꯪꯂꯛꯏ꯫ ꯕꯣꯔꯤꯁꯅ, ꯏꯝꯐꯥꯜ ꯏꯁꯀꯤ ꯇꯤꯝꯅ ꯌꯥꯝꯂꯕ ꯗ꯭ꯔꯒ ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯐꯥꯏ, ꯃꯤꯡꯅ ꯔꯥꯖꯨ ꯂꯥꯏꯁ꯭ꯔꯝꯅꯤ ꯍꯥꯏ, ꯐꯥꯔꯤꯕ ꯅꯨꯄꯥꯗꯨꯅ ꯕꯤꯀꯤ ꯀꯧꯏ, ꯍꯧꯖꯤꯛꯇ ꯄꯥꯎ ꯄꯤꯔꯛꯄꯅꯤ꯫ ꯖꯦꯀꯣꯕ ꯉꯛꯅ, ꯀꯩ ꯂꯝꯗꯒꯤ? ꯍꯥ, ꯀꯩ ꯂꯝꯗꯒꯤ ꯄꯨꯁꯤꯜꯂꯛꯄꯅꯣ ꯈꯪꯂꯕꯣ? ꯕꯣꯔꯤꯁꯅ, ꯍꯥꯏꯗ꯭ꯔꯕꯥꯗꯇꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯔꯣꯀꯤꯅ, ꯚꯥꯏ, ꯑꯗꯣ ꯃꯄꯨꯗꯣ ꯅꯣꯏ ꯃꯥꯃꯣ ꯑꯣꯏꯗꯣꯏꯔꯣ? ꯑꯩꯈꯣꯏꯁꯨ ꯆꯞ ꯆꯥꯕꯗꯤ ꯈꯪꯗ꯭ꯔꯤ꯫ ꯖꯦꯀꯣꯕꯅ, ꯑꯣꯏꯔꯝꯅꯤ, ꯑꯩꯅꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯂ ꯃꯥꯜꯂꯦꯅ ꯑꯆꯨꯝꯕ ꯑꯐꯕꯔꯣꯝꯗ ꯂꯥꯛꯅꯕ ꯕꯦꯜꯗ ꯊꯥꯗꯣꯛꯂꯨꯕꯒꯤ ꯃꯍꯩꯅꯤ꯫ ꯔꯣꯀꯤꯅ, ꯐꯠꯇꯕ ꯃꯤ ꯍꯥꯏꯕꯁꯦ ꯚꯥꯏ ꯄꯥꯛꯅ ꯐꯠꯂꯔꯣꯏ, ꯃꯀꯣꯛꯇꯨꯗ ꯑꯐꯕ ꯑꯆꯨꯝꯕ ꯇꯧꯕꯁꯦ ꯍꯩꯔꯔꯣꯏꯗꯕꯅꯤ꯫ ꯕꯣꯔꯤꯁꯅ, ꯔꯣꯖꯔꯒ ꯑꯩꯈꯣꯏ ꯆꯠꯂꯒ ꯌꯦꯡꯂꯨꯔꯒꯦ? ꯖꯦꯀꯣꯕꯅ, ꯉꯁꯤꯗꯪꯗꯤ ꯑꯩ ꯄꯣꯊꯥꯔꯒꯦ, ꯑꯩꯒꯥꯕꯣꯛꯅꯁꯨ ꯌꯥꯗ꯭ꯔꯤ, ꯅꯣꯏ ꯆꯠꯂꯒ ꯃꯤꯁꯛꯇꯨ ꯈꯪꯗꯣꯔꯛꯑꯣ,
ꯃꯔꯥꯜꯕꯨ ꯂꯩꯔꯝꯂꯗꯤ ꯈꯨꯗꯛꯇ ꯑꯗꯨꯝ ꯖꯦꯜꯗ ꯊꯝꯃꯨ ꯍꯥꯏꯈ꯭ꯔꯣ ꯍꯟꯗꯛꯇꯤ ꯅꯣ ꯑꯦꯛꯁꯀ꯭ꯌꯨꯁ ꯂꯣꯏꯔꯕꯅꯤ ꯃꯍꯥꯛ ꯑꯩꯅ ꯉꯥꯛꯄꯤꯕ ꯕꯣꯔꯤꯁꯅ ꯔꯣꯖꯔ ꯖꯦꯀꯣꯕꯅ ꯇꯣꯏꯂꯦꯠ ꯆꯪꯉꯤ ꯍꯥꯏꯕꯅꯤ ꯌꯥꯝ ꯀꯨꯏꯃꯟꯈ꯭ꯔꯦ ꯋꯥꯟꯊꯈ꯭ꯔꯕ ꯑꯝꯇ ꯌꯦꯡꯉꯨꯁꯨ ꯔꯣꯀꯤꯅ ꯑꯣꯏꯔꯝꯃꯣꯏ ꯌꯨꯝꯂꯣꯟꯅꯕꯗ ꯍꯥꯟꯅ ꯆꯦꯛ ꯇꯧꯔꯨꯕꯅ ꯐꯒꯅꯤ ꯕꯣꯔꯤꯁꯅ ꯑꯩ ꯌꯦꯡꯂꯨꯒꯦ ꯕꯣꯔꯤꯁ ꯑꯗꯨ ꯍꯥꯏꯔꯒ ꯀꯥꯗꯨꯗꯒꯤ ꯊꯣꯔꯛꯏ ꯃꯈꯥꯗ ꯑꯕꯥꯁ ꯔꯤꯇꯥ ꯒꯣꯝꯇꯤ ꯅꯤꯡꯊꯤꯁꯅꯥ ꯍꯣꯏꯗꯤ ꯍꯩ ꯃꯍꯤꯒ ꯊꯛꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯕꯣꯔꯤꯁꯅ ꯈꯜꯂꯤ ꯇꯣꯟ ꯌꯥꯎꯗꯦꯅꯦ ꯑꯅꯤꯗ ꯁꯣꯏꯗꯅ ꯔꯣꯃꯥꯟꯁ ꯆꯤꯛꯊꯅꯔꯝꯃꯅꯤ ꯅꯨꯡꯉꯥꯏꯅꯤ ꯉꯁꯤꯗꯤ ꯕꯣꯔꯤꯁ ꯄ꯭ꯔꯞ ꯂꯥꯛꯏ ꯍꯥꯏꯕꯒ ꯇꯧꯕꯒ ꯇꯣꯟꯒ ꯔꯣꯖꯔꯒ ꯅꯛꯅꯒ ꯐꯝꯃꯤꯟꯅꯔꯒ ꯔꯣꯖꯔꯅ ꯅꯣꯏ ꯄꯥꯕꯨꯡ ꯇꯨꯝꯈ꯭ꯔꯦ ꯇꯥꯔꯣꯏꯕ ꯇꯣꯟꯅ ꯑꯗꯣ ꯃꯤ ꯂꯥꯛꯂꯗꯤ ꯆꯣꯞꯅꯤ ꯍꯥꯏꯕꯅꯤ ꯔꯣꯖꯔꯅ ꯀꯩꯗꯧꯕꯩ ꯆꯣꯞꯇꯣꯏꯅꯣ ꯁꯤꯕꯨ ꯑꯩꯈꯣꯏ ꯑꯅꯤꯗꯪꯂꯣ ꯃꯤ ꯂꯣꯏꯅꯃꯛ ꯍꯥꯏꯅꯩ ꯉꯥꯛꯇꯅꯤ ꯑꯝꯇ ꯍꯥꯏꯔꯛꯑꯣꯕꯁꯦ ꯍꯥꯏꯔꯛꯑꯣ ꯇꯣꯟ ꯃꯔꯩꯒꯥꯗꯨ ꯀꯣꯜꯂꯒ ꯗꯥꯔꯖꯥ ꯅꯨꯡꯁꯤꯕ ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯔꯣꯖꯔꯅ ꯕꯥ ꯑꯗꯨꯅꯦꯕ ꯑꯩꯒꯤ ꯏꯇꯨ ꯅꯨꯡꯁꯤꯕꯤ ꯅꯪꯁꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯕꯣꯔꯤꯁ ꯃꯈ꯭ꯋꯥꯡꯒꯗꯨ ꯃꯦꯠꯂꯒ ꯃꯥꯁꯨ ꯃꯔꯩꯒ ꯀꯣꯜꯂꯒ ꯑꯩꯁꯨ ꯅꯣꯏ ꯑꯅꯤꯕꯨ ꯏꯁꯤꯕꯅ ꯂꯣꯏꯔꯦ ꯑꯅꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯐꯨꯛ ꯍꯧꯒꯠꯅꯩ ꯔꯣꯖꯔꯅ ꯀꯔꯤ ꯐꯔꯛꯇꯤꯕ ꯇꯣꯟ ꯏꯀꯥꯏꯃꯟꯕꯅ ꯃꯥꯏ ꯀꯥꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯔꯣꯖꯔꯅ ꯑꯉꯥꯡꯒꯁꯦ ꯂꯣꯏ ꯏꯀꯥꯏꯔꯝꯃꯅꯤ ꯕꯣꯔꯤꯁꯅ ꯑꯉꯥꯡꯁꯦ ꯅꯪꯅ ꯅꯝꯗꯅ ꯃꯥꯡꯍꯟꯗꯧꯔꯦ ꯅꯪ ꯌꯥꯝ ꯐꯔꯣꯏꯗꯧꯔꯤ ꯌꯣꯠꯂꯤ ꯊꯨꯔꯒ ꯄꯨ ꯍꯥꯏꯕ꯭ꯔꯥ ꯅꯪ ꯔꯣꯖꯔꯅ ꯍꯩꯅꯗꯦꯍꯦ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯃꯧ ꯐꯠꯇꯕꯤꯒ ꯃꯥꯜꯂꯦ ꯕꯣꯔꯤꯁꯅ ꯅꯪ ꯍꯧꯖꯤꯛꯃꯛ ꯅꯠꯇ꯭ꯔꯗꯤ ꯔꯣꯃꯥꯟꯁ ꯇꯧꯕꯩ ꯃꯇꯝ ꯂꯩꯇ꯭ꯔꯕꯣ ꯔꯣꯖꯔꯅ ꯅꯣꯛꯃꯤ ꯑꯗꯨꯏ ꯅꯠꯇꯦꯕ ꯉꯁꯤꯗꯤ ꯇꯣꯟꯁꯦ ꯌꯥꯝ ꯐꯖꯩ ꯑꯗꯨꯒꯤ ꯁꯨꯝ ꯕꯣꯔꯤꯁꯅ ꯌꯥꯝ ꯋꯥꯔꯦ ꯅꯪ ꯊꯕꯛꯅ ꯃꯩ ꯍꯧꯔꯀꯥꯟꯁꯤꯗ ꯇꯟꯖꯥ ꯃꯦꯟꯖꯥ ꯈꯪꯗ꯭ꯔꯤꯅꯦꯅ ꯔꯣꯖꯔꯅ ꯊꯕꯛ ꯆꯤꯜꯂꯤꯉꯩꯗꯅꯦ ꯑꯩꯈꯣꯏ ꯅꯨꯄꯤ ꯀꯣꯏꯕꯒꯤ ꯁꯤꯟꯁꯦ ꯀꯥꯎꯗꯣꯔꯕꯅꯤ ꯕꯣꯔꯤꯁꯅ ꯑꯗꯨꯒꯤ ꯗꯥꯏꯂꯣꯛꯇꯨꯗꯤ ꯑꯩꯅ ꯍꯥꯏꯒꯗꯕ ꯅꯪꯅ ꯍꯥꯏꯕꯗ ꯄꯛꯆꯗꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯤꯗ ꯍꯦꯛꯇ ꯆꯪꯈꯤꯅꯤ ꯏꯀꯥꯏꯕ ꯈꯔ ꯈꯪꯉꯣꯃꯤ ꯅꯨꯄꯤꯗꯕꯨ ꯂꯤꯔꯒ ꯏꯀꯥꯏ ꯈꯪꯗꯦ ꯍꯥꯏꯅꯕꯩ ꯋꯥꯅꯤ ꯅꯨꯄꯥꯗꯗꯤ ꯍꯥꯏꯔꯝꯃꯣꯏꯗ ꯔꯣꯖꯔꯅ ꯂꯣꯡꯒꯥ ꯑꯣꯏꯔꯗꯤ ꯐꯕ ꯑꯉꯥꯡꯅꯤꯅ ꯑꯇꯣꯞꯄ ꯈꯪꯅꯈꯤꯒꯗ꯭ꯔꯅ ꯄꯥꯈꯠꯂꯤꯅꯤ ꯑꯩꯅ ꯃꯥ ꯂꯨꯝꯃꯛꯏꯁꯦ ꯁꯣꯁꯇꯤꯗꯩꯅꯤ ꯕꯣꯔꯤꯁꯅ ꯉꯛꯅ ꯅꯪ ꯌꯥꯝ ꯍꯩꯅꯔꯣꯏꯗꯣꯔꯤ ꯖꯦꯀꯣꯕ ꯇꯥꯛꯂꯨꯒꯦ ꯈꯪꯅꯩ ꯑꯗꯨ ꯍꯥꯏꯔꯒ ꯕꯣꯔꯤꯁ ꯒꯝ ꯆꯠꯈ꯭ꯔꯦ ꯔꯣꯖꯔꯁꯨ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯇꯥꯟꯅꯈꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯔꯩ ꯌꯦꯠꯅ ꯏꯃꯨꯡ ꯆꯪꯂꯛꯄꯗ ꯅꯨꯄꯤꯉꯩꯗꯣ ꯂꯣꯏꯅ ꯌꯦꯡꯂꯛꯏ ꯑꯅꯤꯗꯣ ꯋꯥꯔꯤꯗꯨ ꯆꯞ ꯂꯦꯞꯄꯤ ꯔꯤꯇꯥꯅ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯕꯣꯔꯤꯁꯅ ꯅꯣꯛꯃꯤ ꯑꯟꯇꯤ ꯀꯩꯁꯨ ꯇꯧꯗꯦꯗ ꯍꯧꯗꯣꯡ ꯑꯃ ꯎꯆꯤꯂꯨꯝ ꯂꯩꯔꯝꯕꯩ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯔꯣꯖꯔꯅ ꯅꯥꯎꯔꯤꯅ ꯀꯥꯞꯊꯠꯄꯅꯤ ꯕꯣꯔꯤꯁꯅ ꯑꯗꯩ ꯀꯥꯏ ꯆꯦꯟꯈ꯭ꯔꯕ ꯔꯣꯖꯔꯅ ꯑꯗꯩ ꯑꯗꯨꯝ ꯋꯥꯔꯤ ꯂꯣꯏꯔꯦ ꯑꯅꯤꯗꯨ ꯅꯣꯛꯁꯤꯟꯅꯔꯒ ꯖꯦꯀꯣꯕꯀꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯖꯦꯀꯣꯕꯀꯤ ꯇꯣꯉꯥꯟꯕ ꯀꯥꯗꯨ ꯍꯦꯛ ꯌꯧꯕꯒ ꯕꯣꯔꯤꯁꯅ ꯚꯥꯏ ꯅꯆꯟꯅꯨꯄꯤꯗꯣ ꯁꯣꯁꯇꯤꯗꯩ ꯂꯨꯝꯃꯛꯏꯅꯦ ꯃꯥꯅ ꯔꯣꯖꯔꯅ 5 ꯍꯦꯜꯂꯤꯅꯦ ꯄꯥꯎꯒ ꯁꯤ ꯌꯦꯡꯉꯨꯅꯦ ꯕꯣꯔꯤꯁꯅ ꯍꯧꯖꯤꯛꯇ ꯅꯠꯇ꯭ꯔꯣ ꯅꯪ ꯍꯥꯏꯗꯣ ꯏꯁ ꯁꯣꯐꯥꯗꯨꯗꯒ ꯅꯛꯅ ꯐꯝꯃꯤꯟꯅꯔꯒ ꯅꯨꯡꯁꯤꯕ꯭ꯔꯥ ꯍꯥꯏꯌꯣ ꯍꯥꯏꯕꯅꯤ ꯀꯥꯏꯅ ꯑꯉꯥꯡꯗꯨꯗ ꯔꯣꯀꯤꯅ ꯅꯪ ꯃꯉꯥꯏꯔꯦ ꯏꯕꯣ ꯌꯨꯝꯗꯨꯗ ꯍꯦꯔꯣ ꯁꯥꯔꯤꯕ ꯑꯦꯂꯦꯛꯁꯅ ꯅꯃꯤꯠꯇꯨꯗ ꯔꯦꯁꯇꯨꯔꯦꯟ ꯑꯣꯏꯅ ꯎꯔꯤꯔꯣ ꯂꯤ ꯏꯔꯤꯛ ꯄ꯭ꯔꯦꯝꯁꯨ ꯆꯪꯂꯛꯏ ꯂꯤꯅ ꯁ꯭ꯋꯥꯏꯁꯤ ꯌꯥꯑꯣꯡ ꯏꯟꯗꯧꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯅꯝ ꯅꯝꯃꯤꯀꯣ ꯔꯣꯖꯔꯅ ꯅꯈꯣꯡ ꯑꯁꯦꯛꯄꯗꯣ ꯀꯥꯎꯊꯠꯂꯗꯤ ꯁꯣꯏꯅꯥꯏꯅꯤ ꯅꯝ ꯂꯤꯅ ꯄꯥꯍꯟꯕ꯭ꯔꯣ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯍꯥꯏꯕꯁꯨ ꯅꯠꯇꯅ ꯏꯔꯤꯛꯅ ꯖꯒꯣꯏ ꯍꯩꯇ꯭ꯔꯒ ꯁꯨꯃꯥꯡꯗ ꯇꯥꯏꯅꯔꯤꯕ ꯖꯦꯀꯣꯕꯅ ꯑꯗꯨꯏ ꯋꯥ ꯇꯣꯛꯁꯤ ꯑꯗꯨꯏ ꯁꯔꯨꯛ ꯔꯣꯀꯤ ꯔꯣꯖꯔ ꯑꯦꯂꯦꯛꯁ ꯕꯣꯔꯤꯁ ꯅꯣꯏ ꯃꯔꯤ ꯆꯠꯂꯣ ꯐꯥꯔꯤꯕ ꯅꯨꯄꯥꯗꯨꯗꯒꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯃꯄꯨꯗꯣ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯔꯛꯑꯣ ꯔꯣꯀꯤꯅ ꯐꯅꯤ ꯕꯣꯁ ꯔꯣꯖꯔꯗꯤ ꯈꯪꯗꯕꯅꯤꯅ ꯀꯩꯅꯣ ꯍꯥꯏꯁꯦ ꯑꯦꯂꯦꯛꯁꯅ ꯈꯪꯗ꯭ꯔꯁꯨꯅꯦ ꯊꯕꯛ ꯑꯝꯇꯪ ꯆꯠꯂꯨꯁꯦ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯌꯨ ꯔꯣꯖꯔꯅ ꯎꯁꯤꯠꯇꯤꯌꯦ ꯔꯣꯀꯤꯅ ꯂꯥꯛꯑꯣ ꯌꯥꯔꯦ ꯔꯣꯀꯤ ꯍꯥꯟꯅ ꯊꯣꯛꯈ꯭ꯔꯦ ꯃꯔꯨꯞꯁꯤꯡꯗꯨꯁꯨ ꯃꯔꯤ ꯏꯟꯅꯈ꯭ꯔꯦ ꯔꯣꯖꯔꯁꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯪꯈꯩ ꯏꯟꯅꯈ꯭ꯔꯦ
ꯖꯦꯀꯣꯕꯅ ꯃꯤꯌꯥꯝꯅ ꯌꯥꯔꯣꯏꯗꯕ ꯄꯥꯝꯗꯕ ꯊꯕꯛ ꯇꯧꯕ ꯄꯥꯝꯗꯦ ꯀꯔꯤꯒꯨꯝꯕ ꯃꯥꯃꯣ ꯔꯥꯖꯨ ꯑꯣꯏꯔꯝꯂꯕꯗꯤ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯩꯔꯥꯛ ꯁꯣꯏꯗꯅ ꯄꯤꯒꯅꯤ